Ngasi nungtil pung ama taba adwaida Tamenglong Tamai IT Rota Naga Village Guard ke khutthokna bada kuki ama sire haire laikhidraba miyoi adugi maming Haugen Lawung kawi haire Assam Rifles na nupi singna sathakhiba thawung adubo yaningdaba phongdoktuna Kathau Women's Coordinating Committee na kholaw kaya lawbuga lorena sangsakta laiba Assam Rifles ki CEO gi poster da sumsit chapal na kanmada natana maina suthakre haire Kangpopi District ki New Kaichel Manbi Police Station ni manung sanba Saroi Pandong Bakhulda sakangdaba singna nomaina kaptuna hato pikraba chunjanglong panmai sayang kai taret ki thawai yaudraba haksang ngasi rimsta postmortem tawrba matungda imung manunggi miyoi singda sinakre thawai yaudraba haksang adada Hill Areas Committee ki chairman Genganglon panmai na singmana ikai khumnubu utki Naga singna phajilamba kuki taramari numit kuntaruk ni gi matungda thadokre Scotland amasang Coachim ani gi lonaba mafam amada sakangdaba miyoi kharana mamang tha me 16 da ambush tawrktuna Thadau Baptist Church ki lusingba hatkraba tungda Naga singna phajankhiba kuki furuk ki miyoi taramari adu ngasi nungtil pung 3 minute 36 tarakpada thadokre adubu numit aduda kuki singna phajankhiba Naga taruk adudi hadokrabra natraga hinglibra haiba karimata khangdre Makoibu phajenduna thamlamba numit 16 ni gi matungda asoi angam amata yahondana masa mau tik tik launa Senapati District ki Civil Society Organization singna tafau kuki village ki lusingba singda sinaki khongthang ase nakal ani ki marakta thajanaba lehanaba amasung matam pumbagi oina ingtapagi phibam thamba ngamnabagi damaktani haina nagasina phongdokli makoi taramari adu tafau kuki village ki lusingba singda senabagi tharam aduda Senapati District Police ki SP Central Armed Police Force ki personnel sing amasung District Administration ki official kaya marumsu saruk yaki hairi makoi taramari adu thadoklaba tungda makoi gi marakte yauba pautin khai songloina paumising da hai makoi Naga Village Guard singna numit 19 ni sopna phajinduna thamlure makoina aikoibu yamna ningthi jana tawbiki khwaidagi phaba sinjak sing pizaki phiron arumba fi amasung tangai fadana sangba polam kudingmaksu makoina phanganbiki nongmada chara anirak ningthina pijabaga loina breakfast su adum pijaraki phu saibagi thawung amada satharaki balaite kuki phuroki miyoi singda apel taroduna mahana makatana hai makoibu phajenduna thamlingaida ulakiba minungse amadi thaujal adu phuruk kudimakna tamjaningai oifam thoi maru oina state asida hojik tholiba watho asina maram oirega mipum kudimaki wakalda leitadaba amasung langtaknaba phauringai gi serakta Naga Village Guard singna ulakiba minungsi adu Kanglup kudimakna tamjapam oikadabani miyoibagi minungsi de yumpam oirega karigumba makalgi condition amate yaudana makoi taramari asoi angam yaudana thadarokibani haina phongdoki ngasi thadokraba sing adude thangtil lun chongloi pautin kai lunsai kaimang hengunsai luntin lal tongau lun Segen lun, Semen hau, Paugau thang, Haumelun kipzen, Lamgau lun kipzen, Thanglen mang, Amadi Thangmelun songloi ni hairi. Thajabe aba pau amana hai, Naga taruke haksang adu hayeng paubugi manungda, imung manunggi miyoi singda sinaraba yai hairi. Marak asida ngasi IT road lomda sangsilaklaga, Tamenglong yoromdai de leiva makui village mayada, Kanglup anigi marakta akan mamawongda khutthokna kre. Thaudo aduda kuki militant ama sire hairi